Lakhipur online puthok saba August ki tang taramathoi ningthau kaban numit ki Khomjinba Pao tabirase ahanbada maroi pao Arambai Tengol Unit 50 Kasarna Voluntary Blood Donation 4.0 ki thorom pangthokre Assam University ki manak nakna Airong Marada KH Purnima Hostel hangdokre Monitoring Committee of Lengonda Bipat Khoiren haina mingthon balupa masemkre Pisa Lonsa ki lamda Assam State Awardee Anida Mairapai bisingnai kai kumnakre Bihara ki Jolagram da auto khamlaga mobile phone sel thumunbi kre asoka panyaure Jiribam gi lehu pokpi makhale kaida amaiba amaibi singeloisang hangdokre amasung Matribhumi Cup lisingani ga kunmanga knockout football tournament ta YMCA FC ani super round da changkre Hojik mapungoi pau tabirase ngasi August ki taramathoi nubidasi Bharat ningtam ihoda khwaidagi nauna shahid oikiba shahid Khudiram Bospu matamadagi British lengakna phasi tawduna hatkiba nimitni mahak masagi chahi 19 ta ngairingeda Muzaffarpur gi Chief Magistrate Douglas Kingsford pu hatna bahonabagi thodokta sarugyaki haibagi tamakta August ki taramathoi lising amaga chamapan subnani panda matamadagi British lengakna mahakpu phasi tawduna hatki mahakna bande mataram haina lauraduna phasi gi sagaida karakhibagi thodokatubu ngasi phawba lebakasina ningsingduna leiri Stay informed with Lakhipur Online. Arambai Tengol Unit 50 Kasarna Noble Care Hospital Digar Fuller Tolamasung Rural Development Committee Nayagram ga kusamnaduna Voluntary Blood Donation 4.0 ki thoram ngarang Rural Development Committee Nayagram gi sanglenda pangthokre I dan tawbugi thoram asida Blood Bank Kasar Cancer Hospital and Research Center Siljarna Technical Support PBK Kembasida mioi kuntra taretna idan tawkiba mioi singda Kasar Cancer Hospital and Research Center Siljarna Appreciation Certificate amamam kusinake Kembasiga mari lainana media gi lamda achobu thodang lobiriba Jiri News Network JNN gi Kasar gi editor amadi Kasar Diary gi admin Maitan Kaisangbam Bupenda memento piduna pugning thogatke Kasar Cancer Hospital and Research Center Siljar gi maiketagi Arambai Tengol Unit 50 Kasar da certificate su kusinake Kasar gi Airong Mara Assam University gi manakta KH Purnima Hostel haina mingthonba Anauba Hostel amangarang August ki tang tarada Assam University Manipuri Students Union ki President Samuralatpam Omkar amasung Vice President TH Bijetana sangakre Hostel asigi mapuna Kasar Sonaidagi Manipuri Sahitya Parishad Sonai Branch ki President ki phamsu pubiriba KH Syam Kishore Singhani Hostel asida mahiroi nupi macha sing thabak tobi nupi sing amadi married couple singna leiba yagani hairi Maruina Assam University da lairik tamlibi mahiroi nupi macha sing amasung Silchar Sahar da thabak tawribi nupi singi damak hostel asida leibana khwaidagi kudong chagani hairi KH Purnima Hostel asida matamga chunaraba room sing free wifi tongan bachaksang pungkun marigi security bathroom attached oiba gari thampham amasung chana thaknabagi kudong chabasu leiri hostel asi Assam University dagi panglap laptana Airong Maragi Sri Sri Ramkrishna Gopal Jiu Akhragi mamangdani hostel asida leiba pambiba singna mobile number 94016 76219 number asida pau phabirakna bahairi Independence Day ka mari lenana nungairaba pau ama Kasar Phulertol gi Central Bank ki opposite ta leiriba Bidyut Sambhar hairiba Electronics ki item sing yonba dukan asida August ki tang amadagi August ki kuntramathoi phawba Electronics ki item sing da 30% discount pigadori mafam asida TV cooler AC fridge washing machine inverter battery na chingba yumgi tangai phadana changba electronic ki item galoinana modular amadi non modular item sing kudingmakta 30% discount thamli adom gidamak case amasung 0% ta bank finance ki khudong sapasu thamjari offer asilobinaba gidamak ngasimak lengsin biragu Fulertol gi Central Bank ki opposite ta leiriba Bidyut Sambharna adom bu khorang nangairi dukan mapu Akash Royni contact number 86380 47231 natraga
8721013503 number asida pau phabirakpa yagani. Kasar Khoiren Khunasigi Miam Gyoiba Mipamama Pangthoktuna Monitoring Committee of Lengon the Bipat Khoiren Hainaming Thon Balubama Ngarang Semkre Sanamai Sports Academy Khoirelda Ngarang Khungi Head KH Kulachandra Singha Namayai Tangbal Lauduna Pangthokiba Mipamna Khoiren Khunasigi Oiba Committee Asi Semki Nauna Semleba Monitoring Committee of Lengon the Bipat Khoiren Hairiba Committee Asigi President Oina Advocate N Kajal Singha Working President Khangzrakpam Jayanta Kumar, Vice President Ani Athokpam Syamol Kumar amasung Ahibam Nilchandra, General Secretary da Furisabam Nitai Chan, Assistant General Secretary Maitan Kaisam Binod Kumar amasung Khangzrakpam Momata aduga Publicity Secretary oina Padmini Singha Bukhanke, Miphamna Executive Member oina Furisabam Joymati, Pisak Tombi Singha, Purnima Singha, Purnachandra Singha amasung TH Radhakanta aduga Advisory Board ta leiriba singna Okram Lakhikanta F Indra Kumar, Biswajit Sharma, Umananda Singha, KH Kulachandra Singha, M Rasmani Singha amasung TH Sachidanandan Singhani. Monitoring Committee of the Lengonavi Path Khoiren ko asi se Lengoni Path ke no se koi asi matang se ko Manipur du se lai koi kasar di su mahum ka du se lai jari bodu se lai ka lai ko adu ngasi akoi Khoiren gi role di se ko ko se u dia ba adu Khoiren gi su akoi khunji oi bani na aji mahum se khungi siga akoi khunji oi bani na ai khoi gi siga role se jam chaw jam thoi adu ngasi oda akoi role se leite na asi committee semaga akoi si akoi achoba akoi role ama koi thamsi aina akoi na asi committee semaga committee semani Manipur de lakpa khangde atoba kha to bhamde lakpa khangde ya to se asi akoi monitoring committee siga tana to biba asi akoi gi samai Chahi ani hena tangdu leitaba khangdana awaba kaya mayok nariba Manipur gi ngasigi piba masida thadau inpi amasung Manipur gi maru oiba organization sing Kokomi Students Organization Imasing Organization amasung atay atopa kaya ka phaminaduna Manipur da santi purak na bachang siliba khongjang asibu Manipuri kanbalup makal Lakhipur kasarna thawai hakchang jauna sawadlagle changsiliba khongjang asina Manipur da athuba matamda santi amukhana halaklagani haina thajaba galoinana mathau taba khongthang kayamuk amasu lokhat piduna awaba hakthengna duna leiriba miyoi pumnamak mayumda handuna hanagi phibamda amukhana hanjinduna ingtappa santi leiba lebak ama oirasanu haina ishorgi maphamda thaunijari haina makalgi mahut sinduna arambam nanda babuna phongdorakli Assam Sarkar gi Handloom and Textile Department na Pisa Lonsa gi lamda masak khangbiduna State Award piduna ikai khumna biraklabi Kabrabam Renubala Sribar Mamang Lekai amadi Ayekpam Brojeshori Lalangbu Taramna Okre Assam Lengaki Maigeidagi Certificate Kaloinana Seloina Lupali Singkun Tauduna Pirakre Hairi Makoyani gi maphamda Sribar Karong Maira Paibi Sribar Mamang Lekai Maira Paibi amadi Ningthemkul Kangali Leitom Lekai Apunba Maira Paibi Lupna August ki tang mapan thangjanamita taramna oktuna ikai khumna baut ki bakaloinana harau nungaiba phongdokre panbayai Kabrabam Renubala amadi Ayekpam Brojeshori makhoi animak Sinlaima Weavers Producer Cooperative Society Limited Fular Tolkasar Assam gi member ni Mitei Chambers of Commerce Assam Saphong Lakhibagi Jahi Ahum Mapung Pharakpaga Iroinana Lubasigi member sing nangarang Silchar Tarapur da Leiba Society for Mitei Chambers of Commerce Assam gi office da Lai Khurumjabagi Thormama Pangthokre Thauramda Lubasigi Thobuba singna saruk yakhibaga loinana Society asina matam chupada Assam gi Mitei singi damak thabak thorom kya lepa leitana pangthok jaba ngamba oijage haina thonijake haire Kasar Jila ki Bihara Police Station ki makhada leiba Jolagram da thangjanumit ki numidang da passenger auto ani khamlaga driver singda phu cheiba tawduna makhoi gi mobile phone cell thuma madi atei potlam sing munbikhre pau gi matung ina khutta khulai paiba mioi manga taruk rom gi kangbu amana Jolagram thong gi manakta auto sing adu khamlaga passenger amadi driver dagi cell thum mobile phone amadi potlam kya munbikhi bagaloinana driver singda su phu cheiba tawkhi hairi
पावसी फंगबगा कालाइन अमदी बिहारा पुलिस स्टेशन दगी पुलिस कांगबु सिंह थौदोकफम द लाक्तुना यंगसिनकिबगा लोइनना अशोकप सिंह अदु हॉस्पिटल द थाखि हाइरि जिरीबाम गी लैहौ पोकपी मखा लेकाइदा लैबा कम्युनिटी हॉल दा अमाइबा अमाइबी सिंगे ओइबा लोइसंग अमा इबुदौ सलाइरेन सीदबगी मनाई ओइरिबी अयेकपम सनातोमिना सिंदुना लोइसंग हांगदोकपगी थोरमसिदा जिरी लौरी खोंथांग लुपकी चीफ एडवाइजर हामोम धोनी जेटपी जिरीबाम हिलघाट जीपी चेयरपर्सन मुतुम बिना देवी एडमिनिस्ट्रेटिव कमिटी दिबोंग जीपी की चेयरमैन आर के नोबिनसना इलेक्ट्रिसिटी डिपार्टमेंट की टैक्स कलेक्टर ओइबिरंबा रिटायर्ड माइबम चावरेन मैतै अमदी एक्स उपप्रधान ई सोमोर मैतै सरुजाखे थोरमदुदा जिरी लौरी खोंथांग लुपकी चीफ एडवाइजर हामोम धोनी नहाय मणिपुर नतना अतै लमसिंगदा अमाइबा अमाइबी पेना लोइसंग लेते जिरीबामदा असुमना लोइसंग हांगदोकपगी वाखलोन लैरकपा असि यामनमक थागलि हाइखे मखा तारकपदा चेयरमैन एडमिनिस्ट्रेटिव कमिटी दिबोंग जीपी की आर के नोबिनसना ना हाइकिपदा जिरीबामदा लाई हराबना चिंगबा पांगथोकपा मतमदा इम्फालदगी माइबा माइबी सिंग कौनबनी अदुबु जिरीबामदसु माइबा माइबीगी लोइसंग निंगथिना लैरबदी इम्फालदगी कौरुद्रबसु यारगनी हाइना फोंदोखे ngarang loisang hangdokpaga mari lainana thaupugadaba singsu khankhre president ta ningthem nobin sana vice president ta p sanathoi secretary da r mohen treasurer da a gaurokishor bu khanke thoromasi da kasara samdagi amaiba amaibi singsu sarukja khe haire janupi aye ma ge thamoina kanung sida karam balayamana sanction ki badagi wakhanda simhana khadak e no hai sisu khan balawara khoi lama phange adu ma ge thamoi da sabjuna lamdam sida my evaluation evaluation hagani haibagi asit thaja baduna ma ge are po jaraga lamdamashigi ahalaman kaya Manipuri Sahitya Parishad Tripura na sinduna August ki mapanda Manipuri Library and Research Center Agartala Thalessorda Theater Gilamda Malemna Sakhang Maikhang Naraba Director Ratan Thiam na laikidabada awapa phongdokpagi thoromama Parishad ki President L Biramongol na thoromapu oiduna pangthokre Ratan Thiam gi photo da leisu kaptuna minute ani tumina leptuna ikai khumna jakhe Thoromgi athoiba mithunglen Sahitya Academy Award Sarachan Thiamna laikhitrabagi punsi amasung mahake theater gi maramda wangangkhe akhanaba mithung RK Dusari Gopal Luinana L Kumar W Biramongol Khetrimai Madhabi TS Nil Kumar amasung S Khela Mohna chingba miyosingna wangangkhe Yamna pikpa makhalgi minna uba wagadaba apikpa robot sing aikhoigi igi chela changhanduna Hakselgi awaba kaya kokhanba ngangba dawre nano technology gi lamda nauna science daily gi chefongda phongba pawgi matungina nanobot singna aikhoigi hakselgi pibam jengsinba tangai fadana mathau taba haksangi kayat ki mafam singda hidak yahonba natraga operation tawdana soklaba tissue sing semjin sajinba ngamga dawre Yamna pikpa microscopic machine sing asina funduna leiba igi utong sing hangdokpa cancer cell singa lanthengnaba natraga layengba ngamlaroi khalamba anaba singidamak anoba sagi mangala mathorakle Kasargi Dholaida Chathariba Matribhumi Cup Lisinganige Kunmanga Knockout Football Tournament ki ngarang sana kiba Group C gi ahanba rounda YMCA FC na Arjanpur SPM Bibu goal ahum amadamai thiba piduna YMCA FC ani suba round da khongthangjin khre match asigi best player gi manana YMCA FC gi sanaroi K Ranabir na phangki panbajai match asigi haudokpagi thoram amadi manamathum yenthokpagi thoramda YMCA gi president Roman Luangna chief guest oina sarukjakhe YMCA FC gi team coach Roshan Irom amadi team manager Anil Khomdramsu sarukjakhe haire Energy Healing Center Rongpurda computer gi matinna
anauba amadi ariba anabasingbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anabasinggi report lokthokpuna haksangi awatna machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chimba gi laina sine chingba layang da yaragani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba leijare silchar rongpur part 2 gi stone crusher manakta leiriba energy healing center da masimak gengsimbirabu mangjongna appointment ki damak mobile number 9395732456 number asida call tobirakna bakhanganjari Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu aroibata maruoiba paw amukhanna Arambai Tengol Unit 50 Kasarna Voluntary Blood Donation 4.0 gi thorong pangthokre Assam University ki manak nakna Airong Marada KH Purnima Hostel Hangdokre Monitoring Committee of Lengonda Bipat Khoiren Haini Mingthon Balupa Masem Khre Phisa Lonsa gi lamda Assam State Awardee Anida Maira Pai Bisingna Ikai Kumna Khre Bihara gi Jolagram da auto khamlaga mobile phone sel thumundi Khre Asoka Panyaure Jiribam gi lehu pokpi makhale kaida amaiba amaibi single loisang hangdokre amasung Matribhumi Cup lisingani ga kunmanga knockout football tournament ta YMCA FC ani super round da changkhre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare